Irang marakta Kakching AC MLA M Rameshwar ki Punsi Themsingnaba Hotnarakliba Asi political mileage Lounaba Chatharakpa Thouongni haina Kakching Makha Lou da leiba MLA ki yumda pangthokhiba meeyam ki meepham amada meeyam phongdoknarakli meepham aduda Kakching AC MLA M Rameshwar bu saugatpa singna hai tongan ba mafam kaya da khosaunaraba meeyamna minister MLA singi yum kai lan thum kaya thugai yakhaiba amade mai thaduna mangankhiba thawong adu pendaba meeyamgi khongthangni maduda MLA Rameshwar bu saugatliba meeyamna karigumba makhal amatagi oppose tawba lete adum oinamak Manipuri atai mafamda leiba luchingba singi mathakta chathakhidaba thawong lan asigi marumda Kakching AC MLA bu meeyam mangda khongoinaduna puraga yotchaina kanduna hatnaba tawrakhiba thawong adu politics ki khut yawroidabagi maram lete thawong ase Kakching AC meeyamgi oina laibak thibani haike